Hello, good morning ma'am. Music illusion below the before big as a phone upon them chat and a lore. As long as a pick or get away. I'm music play. You know. I'm going to get out of the palo. What is how ma'am? Now, who is this most dangerous? Gary Tardy. The Salani Gary Tare, call his I'm thinking you're not considering no clown of a kuma kalagan. I don't know the younger Fazi in any videos and money. Other is my James. I did snaries of Fazi with the 9 number of videos. Now, what is Shillong Dore? Music Saxavi Kamega, Hosida, we may have come to another Conitani Pomorise, was a Sarni. Sabs the game and the Mam Azor was the game and took it for the head in the game and the Nazi. ꯑꯩꯈꯣꯏꯅ ꯁꯤꯂꯣꯡꯗ ꯂꯥꯛꯏꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯃꯥ ꯁꯤꯂꯣꯡꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯦ ꯇꯧꯏꯕ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯂꯩꯕ ꯍꯥꯏꯗꯤ ꯏꯄꯥ ꯅꯨꯄꯥ ꯃꯥꯁꯤ ꯁꯤꯂꯣꯡꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯦ ꯇꯧꯏꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯂꯩꯅꯕ ꯈꯣꯠꯅꯕ ꯑꯗꯨꯗꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯄꯨꯔꯛꯅ ꯑꯗꯨꯒꯤ ꯃꯥ ꯂꯩꯅꯕ ꯍꯥꯏꯅ ꯑꯗꯨꯒꯤ ꯁꯤꯂꯣꯡꯗ ꯂꯥꯛꯏ ꯇ꯭ꯔꯛ ꯑꯃ ꯆꯠꯈꯤꯕꯗꯨꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯣꯠ ꯃꯌꯥꯝ ꯄꯨꯔꯛꯏꯕꯀꯣ ꯄꯣꯠꯁꯦ ꯈꯔꯗꯤ ꯁꯤꯒ ꯂꯩꯔꯦ ꯈꯔꯅ ꯃꯊꯛꯇ ꯒꯥꯔꯤ ꯃꯊꯛꯇ ꯊꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯥꯖꯔꯒꯁꯨ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯛꯑꯦ ꯀꯩꯅꯣ ꯆꯥꯛꯁꯦ ꯑꯩꯈꯣꯏꯅꯦ ꯀꯩꯅꯣ ꯖꯤꯡꯅꯨꯡ ꯑꯣꯏꯅ ꯑꯣꯔꯗꯔ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯃꯊꯦꯜ ꯌꯥꯝꯃꯤ ꯍꯥꯞꯄꯩꯁꯦ ꯄꯥꯐꯣꯔꯣ ꯑꯃꯦꯠꯄꯤꯌꯣ ꯁꯂꯥꯗꯣ ꯀꯩꯀꯩ ꯇꯧꯔ ꯃꯌꯥꯝ ꯇꯧꯔ ꯆꯥꯔꯦ ꯍꯧꯖꯤꯛ ꯄꯝꯇ ꯄꯦꯇ꯭ꯔꯣꯜ ꯍꯥꯟꯒꯅꯤ ꯑꯗꯨꯝ ꯈꯥꯝꯃꯤ ꯉꯥꯏꯍꯥꯛ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯅꯥꯔꯤꯁꯦ ꯉꯥꯛꯇꯪ ꯀꯥꯞꯄꯤꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯟꯅ ꯆꯠꯂꯤ ꯁꯤꯅꯥꯔꯤꯁꯦ ꯐꯖꯗ꯭ꯔꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯧꯔꯦ ꯀꯩꯅꯣꯁꯤꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯌꯨꯝꯗ ꯆꯧꯔꯦꯕꯀꯣ ꯃꯣꯏꯗꯤ ꯍꯌꯦꯡ ꯊꯤꯟꯗꯣꯏꯅꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯍꯣꯁꯇꯦꯜꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤ ꯆꯧꯔꯦ ꯃꯣꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯒꯗ ꯂꯩꯕꯀꯣ ꯃꯥꯒꯤꯁꯦ ꯑꯗꯨꯗꯨꯅ ꯄꯣꯠ ꯆꯩꯁꯦ ꯍꯌꯦꯡ ꯂꯧꯔꯅꯤ ꯑꯗꯨꯒ ꯊꯤꯟꯕ ꯈꯣꯠꯄ ꯈꯣꯠꯄ ꯆꯠꯂꯤꯕꯀꯣ ꯑꯗꯨꯁꯨ ꯃꯌꯥꯝꯁꯨ ꯎꯠꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯆꯤꯡꯅꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯄꯣꯊꯥꯔꯒꯦ ꯅꯦꯛꯁ ꯍꯌꯦꯡ ꯕꯖꯥꯔ ꯆꯠꯄ ꯈꯣꯠꯄꯗꯣ ꯑꯗꯣ ꯍꯌꯦꯡ ꯎꯠꯂꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ Hello, good morning guys. This is next day or this day 2 ni hada Shillong da leibay ngarang thungaga ngasi se akoi pochai leudine ba da ai huji pizza hotel na dore lotion hotel di tawdri ko lotion hotel ni dore da ma'am khoi ma pangi scenery jing sing ha akoi na na pa leb le ma se khar mobile ungi ma jing ha sini akoi leibu zum se mapanda ngahak khrusi mya jingni sei ke hom arease sina moi jumde kitang mathak hagalaga samai leiba moi mafam sine loi phaje di nungai leibada kai olangba kan mete Shillong ne inge ba nungdang ase blanket sup de yade mafam ju phajabana ka ine chikna hadi nungai na doi kang su leite mo yada अको हजिक जुम हल्लगे नको कुमथरी तो कुमथबद सुम साइड से मफम खितंग फजब ले मारे ना जिंगबा अदसु जुम हाइदि फजदी फजे हाइदि मफम पुनम लोइ फजे फजदब त जावदे अदुगैदि उसाइगी लई सिंजु फजै मोइनी सोना लेपगा फोटो काबी पोजीशन जिंगी जे हाइदि साइड ने हाइदि फोटो काबसे व्यू याम फजेबा ai sinari ka se loi phajabni ne dona se lei ju yong phajabni mya view sing si loi phajai de phong ha photo kapaga koi je breakfast charaga adoga idi non pagi makine school ga doi hostel ga jiung ke tawri hoji mai physical lesson bo loi na thoe hostel gi secretary na me jing na se ha chawra mo hostel do view number jari namge हम पहुंचे लंबी देने गाड़ी से अंदर ट्रैफिक जाम था मैं
ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯅꯥꯎꯅꯨꯄꯥ ꯍꯣꯁꯇꯦꯜ ꯔꯨꯝꯗ ꯆꯪꯉꯤ ꯔꯨꯝꯗꯤ ꯄꯤꯛꯇꯤ ꯄꯤꯛꯄꯅꯤ ꯁꯤꯡꯒꯜ ꯔꯨꯝꯅꯤꯅ ꯑꯗꯣ ꯃꯥꯏ ꯍꯧꯖꯤꯛ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯔꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯣꯁꯇꯦꯜꯗ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯀꯣꯂꯦꯖꯇ ꯌꯦꯡꯒꯦ ꯇꯧꯏ ꯀꯣꯂꯦꯖ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯆꯤꯡ ꯀꯥꯕꯗ ꯋꯥꯔꯦ ꯑꯍꯨꯝꯁꯦ ꯏꯄꯥꯒꯤ ꯀꯣꯂꯦꯖ ꯌꯧꯔꯦ ꯀꯣꯂꯦꯖꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤ ꯂꯩꯔꯦ ꯃꯥꯏ ꯀꯣꯂꯦꯖꯁꯦ ꯃꯄꯥꯟꯗꯩ ꯂꯥꯞꯅ ꯂꯥꯞꯅ ꯀꯥꯞꯄꯅꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯂꯦꯖꯇ ꯌꯧꯔꯦ ꯑꯗꯣ ꯁꯕꯖꯦꯛ ꯆꯦꯟꯖ ꯇꯧꯕꯩ ꯉꯥꯛꯇꯪ ꯉꯥꯏꯔꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯤꯇꯤꯡ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯕꯖꯥꯔꯗ ꯆꯠꯂꯤ ꯃꯥꯏ ꯄꯣꯠ ꯆꯩ ꯂꯩꯕ ꯕ꯭ꯂꯦꯡꯀꯦꯠ ꯀꯩꯀꯥ ꯕꯥꯜꯇꯤꯟ ꯅꯨꯡꯇꯤꯟ ꯀꯩꯀꯥ ꯃꯊꯧ ꯇꯥꯕ ꯕꯣꯔꯗꯤꯡ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯩꯕ ꯆꯠꯂꯤ ꯍꯧꯖꯤꯛ ꯆꯥꯛ ꯂꯥꯝꯅ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯏ ꯆꯥꯛ ꯅꯠꯇ꯭ꯔꯒ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯪꯉꯛꯏ ꯆꯥꯅꯕꯩ ꯆꯧꯃꯤꯟꯒ ꯆꯥꯛꯀ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯆꯧꯃꯤꯟꯁꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯆꯥꯛꯁꯤꯅ ꯃꯣꯏꯅꯤꯒꯤ ꯑꯗꯣ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯑꯦ ꯆꯥꯅꯕ ꯂꯥꯛꯑꯦ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯃꯔꯤ ꯁꯨꯞ ꯂꯩꯔꯦ ꯁꯤꯅ ꯀꯤꯝꯄꯥꯎ ꯀꯣꯝꯕꯣ ꯑꯗꯨꯒ ꯁꯤꯅ ꯆꯧꯃꯤꯟ ꯕꯥꯔꯗꯦ ꯄꯣꯠ ꯂꯧꯕ ꯂꯣꯏꯔꯦ ꯕ꯭ꯂꯦꯡꯀꯦꯠꯁꯦ ꯀꯩꯅꯣ ꯂꯥꯏꯔꯤꯛꯀ ꯑꯗꯩ ꯃꯥꯏ ꯕꯦꯒꯁꯤꯒ ꯑꯗꯩꯗꯤ ꯃꯥꯏ ꯌꯨꯅꯤꯐꯣꯔꯝꯒ ꯑꯗꯩꯗꯤ ꯁꯨꯁꯀ ꯂꯧꯔꯦ ꯃꯌꯥꯝ ꯄꯨꯜꯂꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯤꯁꯥꯜ ꯑꯋꯥꯠ ꯑꯄꯥ ꯂꯧꯕ ꯆꯪꯉꯤ ꯕꯤꯁꯥꯜꯗꯁꯨ ꯄꯣꯠ ꯆꯩ ꯂꯧꯔꯦ ꯁꯤ ꯂꯩꯖꯔꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯌꯦꯡꯉꯣ ꯃꯣꯟꯅꯦ ꯑꯗꯩꯗꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯌꯦꯡꯉꯣ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯦꯝꯃꯤ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦ ꯌꯥꯝ ꯐꯖꯅꯗꯤ ꯁꯦꯝꯗ꯭ꯔꯦ ꯐꯤꯒꯗꯤ ꯆꯥꯟꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯜꯂꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯟꯅꯕꯅꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟꯅꯕ ꯂꯣꯏꯅ ꯊꯣꯛꯂꯛꯑꯦꯕ ꯊꯣꯛꯂꯒ ꯒꯥꯔꯤ ꯂꯥꯛꯑꯦ ꯂꯥꯛꯄ ꯒꯥꯔꯤꯁꯦ ꯀꯥꯈꯠꯂꯦ ꯃꯤ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯑꯩ ꯍꯜꯂꯅꯤ ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯖꯦꯔꯣꯒ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗ ꯂꯝꯕꯤꯁꯨ ꯑꯗꯨꯝ ꯆꯠꯄ ꯈꯤꯇꯪ ꯀꯥꯞꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯒꯥꯔꯤꯁꯦ ꯀꯨꯏꯗ꯭ꯔꯤꯕ ꯂꯥꯛꯄ ꯑꯩꯁꯤꯗ ꯀꯥꯕꯗ ꯉꯥꯏꯔꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯒꯥꯔꯤ ꯈꯥꯝꯅ ꯆꯥꯕ ꯆꯪꯉꯛꯏ ꯆꯥꯕ ꯉꯥꯏꯔꯤ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯄꯟꯅ ꯂꯩꯔꯦ ꯁꯤꯒ ꯃꯃꯥꯡꯁꯨ ꯒꯥꯔꯤ ꯃꯅꯤꯡꯁꯨ ꯒꯥꯔꯤ ꯉꯥꯛꯇꯅꯤ
ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤꯁꯦ ꯊꯥꯔꯦ ꯇ꯭ꯔꯛ ꯃꯌꯥꯝ ꯄꯟꯅ ꯂꯩꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯒꯥꯔꯤꯁꯦ ꯊꯥꯗ꯭ꯔꯤꯅꯦ ꯉꯁꯥꯏꯗꯩ ꯖꯥꯝ ꯑꯣꯏꯅ ꯄꯟꯅ ꯂꯩꯔꯤꯅꯦꯕ ꯍꯧꯖꯤꯛꯇ ꯊꯥꯔꯦ ꯒꯥꯔꯤꯗ ꯐꯝꯃꯩꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯗꯨꯅ ꯋꯥꯔꯦ ꯑꯗꯣ ꯑꯦꯠ ꯂꯥꯁ ꯒꯥꯔꯤꯗ ꯊꯥꯔꯦ ꯁꯤꯜꯆꯔ ꯌꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯒꯗꯕ ꯀꯨꯏꯔꯔꯣꯏ ꯅꯨꯡꯉꯥꯏꯔꯦ ꯁꯦ ꯀꯩꯅꯣꯅꯤ ꯁꯣꯇꯣꯔ ꯘꯥꯠꯅꯤ ꯁꯤꯜꯆꯔꯒꯤ ꯍꯣꯏ ꯑꯩ ꯍꯧꯖꯤꯛ ꯌꯧꯔꯦ ꯌꯨꯝꯗ ꯌꯧꯔꯦꯕꯀꯣ ꯌꯧꯕꯒ ꯑꯍꯥꯟꯕ ꯏꯁꯥꯗ ꯆꯝꯆꯠ ꯂꯥꯎꯕꯅꯤ ꯂꯩꯐꯨ ꯂꯨꯐꯨ ꯉꯛꯇꯅꯦꯅ ꯅꯨꯡꯉꯥꯏꯇꯦꯅ ꯑꯍꯥꯟꯕ ꯂꯨꯖꯊꯣꯛꯎꯔꯦ ꯏꯔꯨꯖ ꯂꯣꯏꯅ ꯈꯣꯠꯂꯣꯏꯔꯦ ꯑꯗꯣ ꯌꯨꯝꯁꯦ ꯏꯁꯤꯡ ꯊꯨꯝꯅ ꯂꯩꯔꯝꯃꯦ ꯌꯨꯝꯁꯦ ꯏꯁꯤꯡ ꯊꯨꯝꯅ ꯂꯩꯔꯝꯃꯦ ꯃꯣꯇꯣꯔ ꯇꯧꯔꯒ ꯆꯤꯡꯊꯣꯛꯏ ꯍꯧꯖꯤꯛ ꯑꯩꯅ ꯑꯗꯨꯝ ꯆꯠꯄ ꯈꯣꯠꯄꯗꯣ ꯈꯔ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯂꯦ ꯄꯨꯔꯥ ꯐꯨꯜꯗꯤ ꯊꯥꯡꯒꯠꯂꯛꯇ꯭ꯔꯦ ꯁꯣꯞꯄꯤꯡ ꯇꯧꯕ ꯈꯣꯠꯄꯒꯗꯣ ꯄꯨꯔꯥ ꯐꯨꯜ ꯊꯥꯡꯒꯠꯇ꯭ꯔꯦ ꯂꯣꯏꯔꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯑꯗꯨꯗꯅꯤ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃ ꯐꯪꯉꯛꯑꯁꯤ ꯏꯆꯦꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ